Akasvani Imphal Ngangom Kiran Pau Pajari Ahan Badamaru Pau Jawaharlal Nehru Institute of Medical Sciences Jenims na Afaba Institute am Oirakpada Rajapal Ajay Kumar Bhalana Thagat Pong Dokre Kendra Youth Affairs and Sports Mantri Dr. Manshuk Mandavia na Hairi National Sports University Sabagi Tabak Sadamar Putara Mangalo Shilakle Additional Chief Secretary Anurag Baspai na Hairi Skill Development Hankat Hanmana Naharul Singh Tabak Pi with the Chow Namateng Pangli Hanagi Mukhyamantri Nongthamam Biren Hairi Khunai de Swatana Lariba Kangbu Singi Hak Ikai Kumnabagaloina Kang Masalgi Marakta Nungshi Shanabagi Mari Hena Shashil Halasi Amashung Pradhan Mantri Narendra Modi gi Ethiopia Jordan Amasung Oman Lewak Homgi Kongchat Loreduna Haujik Bharat Panglakre Manipur gi Rajapal Ajay Kumar Bhalana Hairi Jawaharlal Nehru Institute of Medical Sciences Jenims Porompat Asi Ngasidi Yamna Makok Thongba Institute Ama Amasung Afaba Laying Sangama Oire Jenims Hospital Linkat Kibagi Sahi Taranipan Subagamari Lenana Pangto Kibatorum the Wangang Bada Rajapal Nahai Tialaba Matamasida Institute Asina Pangto Liver Tabak Singasi Yamna Tagat Ningaini Mahak Nahai Jenims na Healthcare Professional Sing Training Pibatanatana Matam Chunaraba Lying Chataduna Manipurda Ana Lying Ilam the Loriba Taudangasi Toidok na Sing Taningaini Medical Institution Amana Ana Lying Magitabuk Chatabamasung Classroom da Mahitamba Kakta degi Hendoktuna Research Toba Innovation Masung Preventive Healthcare gi Lamsing da Su Henapuning Sang Bagitangai Fadabalai Jenims na Jati Masung Rajataki Haksel Gamari Lena Bahiram Singh da Saruk Yabagi Damaksu Rajapal na Tagat Pongdoki Institute Asina Tung Koina Miam Shavato Ngamba Oirasunu Hairaduna Rajapal Nahai. I am encouraged to see that Jenims places strong emphasis on ethical practices, patient-centered care and community service, thereby shaping healthcare professionals who combine competence with empathy. In a state such as Manipur, where geographical terrain and accessibility continue to pose challenges, the contribution of Jenims has been especially significant. By producing skilled and dedicated medical professionals and by providing advanced medical care within the state, the institute has eased the burden on countless families who earlier had to travel far from home for treatment. This stands as a notable achievement and a source of collective pride for all of us in Manipur. Thoromadu da Rajagi Commissioner cum Secretary Health and Family Welfare Suman Singh Amasung Jenims ki Director Professor L Usarani Debi Faculty Member Singh Dr Singh Nursing Staff Amadi Mahiroi Singh Saruk Yaki Institute Asigi Taranipan Suba Annual Report Amadi Institute Asigi Magazine Nongin Fongba Madi Manamatum Yantokman Chingmana Thorumadugi Akanaba Saktam Singoiki Kendra Youth Affairs and Sports Mantri Dr. Manshuk Mandavia Hairi National Sports University Sabagi Tabakta Ayat Apan Kaya Tengnabadagi Loishina Bohanabada Kudong Chadaba Kaya Tengnari Adumoinamag University Asigi Chada Marputara Mangadi Sangot Sagat Paloishilakli Rajya Sabada Manipurgi MP Maharaj Sana Jaubalai Seman Hanglak Puwahangamagi Paukumda Sri Mandavia Nahai Hauki Basahi Ahumasida University Asi Sanabagidamak Lupa Koti Samri Yankai Taret Lak Mariputara Taruk Kaitoki Manipurda Hojik Oriba Tangdu Laitadaba Pibam Nong Chuba Ishau Thokpa Chingning Khaiba Blockade Amasung National Highway Sing the Athing Bakaya Laibana National Sports University Asi Sangot Sagat Pada Apan Bakaya Tengnari Manipur State Commission for Women Sindunangasi Kamjong Jilagi SDO Office ki Conference Hall da Nupi Sing the Tengnari Basamisa Singi Matangda Kananenaba Mifamama Pangtokre Mifamuda Commission ki Chairperson T.H. Tining Pam Monsang Commission ki Member Sing T. Chongshin Koireng S.K. Sophia Masung Kamjong Jilagi ADM ISL Jen Sharukyaki Thoromada the Wangang Kiba Singna Nupi Sing the Tengnari Batongan Tongan Basamisa Singi Matangda Fongdok Naki Imphal East Jilagi Manung Chanalaiba Androda Aingi Wangmada Hanglamba Lanai Oil Pump Amating Jinkre Imphal East Jilagi Consumer Affairs Food and Public Distribution Gi Official Singamasung IOCL Gi Official Singna Punna Sathakiba Drive Aduda Saruk Yakiba Cap and PD Gi OST Haubam Bobby Nahai Raja Sigi Tongan Tongan Mafam Karada Asigumba Aingi Oina Ayabu Yaudaba Lanai Oil Pump Kar Hangdok Lehebagi Pau Pungbadagi Akandaba Drive Chatavada Tegnaduna Oil Pumpasi Tingjin Kibani Assam Rifles na SPM sung OC ki thak laiba official singamadi khulgilu singba singawari sanaduna Manipurda kang masel marak nungsi sanabagi wakalon hena lehena na bathabak sing leptana faikali
Assam Rifles ki serol man hai Thobal Police Station ki OC Hayal gi Ward Member Singjamai area ki naharu lusing ba khara dukan phamba sing amadi khulgi lusing ba kaya gu naduna wari sanakre pawgi marak thatna ateno break amma Tanchen tutorial na class 9 amadi 10 gi mega TS ama tarik tara amadi December da sinjagani tawjebadu leibaki irang na maram oiraga lagliba tarik 18 December nomaihing numit oina sinjaragani akupa marol gi dama khoyathung polem lekai gi office natraga 9612200132 natraga 9774576510 da contact tobiyu number amuka hana 9612200132 amadi 9774576510 Tabirib Pawasi Akaswani Imphal Dagini Rajya ki Principal Chief Conservator of Forest Suwariba Additional Chief Secretary Textiles, Commerce and Industry and Transport Anurag Baspai na hairi Skill Development Laiba Khut Sahiba Naharul Singh Masing Hangat Halaba Matamda Thabak Phangdabagi Samitcha Hantan Mangamgani Imphal ki takil da laiba Government ITI da ngasi State Level India Skills Competition lisingani kunmanga hudokpagi thorumda athoyo mitung na saruk yakiba Sri Baspai na hai Bharat asi malem gi atai leibak singa yangnabada naharul gi masing khwaidagi yamna laiba leibak amani Saukhat thorangi thabakta yanglen saru oina maru eba thodang logudoriba naharul singi masing yamna laiba asi leibak asigi oina laibak phaba amani Manipur su Skill Development Mantraloy gi makhada kumja lisingani taramari dagi hauduna naharul singda tongan balam kayada skill development gi training sing pibadagi aikhoi gi naharul singna sianthok leina hingbangam batana khunai gi sakhut lamjal saruk yabangam lakli asiguma phim asi makhata na ningthina chatharabadi laibak asi sakhut pagi lamjal da mangjil thabangam lakani Sri Baspai na hai India stands tall as one of the world's youngest nation, we may be knowing. If some of us are not knowing, it is an information for them that with 65% of our population in working age group and 1 in every 4 families between the age of 10 to 24, we possess a demographic dividend. Demographic dividend means we are a young population and we have that potential, we have that talent, we have that strength also, which very few countries have in the world. Thoramadu da saruk yakibi Skill, Labor, Employment and Entrepreneurship ki Secretary N Bandana na hai Raja sigi mafam kayada ITI sing hangdoktuna naharul singda lam kayada skill development piri ITI sing asina Raja sigi naharul singda skill development pibada chawna mateng pangli Minority Rights Janalakpada hanagi Mukhyamantri Nongthom Biren hai mipum khudimaki Khongjal Taraba amasung Kanglupu Kudingmakpu Ngakpi Senbiduna Thamlaba Matamda Ganatantra gi magun khwaidagi wangadoribani Nahar Warolamada Sri Biren Nahai Bharat ki apunba sakta masi lebak asida lairiba tongan kanglup singi sangbidhana piriba ngaklo singa duga loinana semgolakpani Khunai da sothana lairiba kangbu singi hak ikai khumnabag loinana kanglup masal gi marakta nungsi chanab gi mari hena chasil halasi Masigi mathakta laibak asigi nagarik khudingmak masagi ikai khumnaba ngakna mating leina hingbangam halasi Minority Rights Day gi thorum asi Minority Students Association MSA Manipur na sinduna Imphal gi Major Khulda laiba Manipur Press Club tangasi pangtokki thorumadu da wangang bada Manipur University gi Professor Singlen Maishnam na hai Manipur da lairiba mitai pangal singi shiksha ga mari lenaba statistics ama puthokna bohanasi masina makhoi gi mari lenana thengnariba samasya singa si kohanbada chawna mateng oigani mahakna hai palan thormasi khakta pangtokpagi mohot minority singidamak sakhut thorangi thabak thorum sing mipum khudimakna saruk yaduna paikhat minasi Manipur da lairiba mitai pangal singasi masing yamdabagi mathakta makhoi gi sel thungi phibam thoina phaba oidri mahi masing tamgadaba naha kayama sel tanbagi lambi da nganna khong thangjin khibadagi phurup asida mahi masing ningthina haiba megi masing yamdri Mahila Kabya Manch Manipur amasung Khetrimim Yaima Memorial Trust Imphal na pun sinduna kunmathoi shuba kabi samelan ama ngasi Imphal West ki Moirangpura laikai da pangthokre Thormadu da Manipuri Language Advisory Board Sahitya Academy New Delhi gi hanagi convener Nomaitam Kiran Kumar amasung Mahila Kabya Manch Manipur gi President Dr. KSS Subudani yauna maroiba mioi kaya saruk yaki Imphal East Jilla gi manung chana laiba Telau chana da laiba Ayushman Arogya Mandir gi laifam thokpa infrastructure sing lahinbinaba masung nurse yauna darkar laiba staff sing thambinaba PCC gi member A Deven na hari
lamlai kendra congress committee na sindrang asi arogya mandir asigi pium yangchin bachatpada Sri Devan na hai lamdam asigi miyamgi ana layang lamda achobu thodang logudoriba arogya mandir asigi awat padarka leibasing athu matamda mention biu Kaksing District BDF Welfare Association ni mifam mangasi pangthokre BDF ki Raja Thaki Committee na lorok warep singda jila asigi BDF singna su sogat pa haina warep lawki hairi Civic Action Program gi saruk ama oina ngasi Marfutaruk Suba Battalion CRPF na None Zila ki Khumji Part 5 ki khunja singda solar street lighting system set taruk yanthokre Mahi loisang singda sahi loibagi parikya pangtokpa yamna maru oiba matamasida school singbu namduna suti lauktu anbagi thong chathabidanaba All Manipur Recognized Private Schools Welfare Association na appeal tawri Association asina thokpa cherol amada hai iram donggidamak kathokpa loinena thabak tawriba isil inaw singbu association asina awang thakte ikai kumnai adumoinamak tungda private school singa mari lenaba thabak thorom sing laklabade association da hana pau pibinabasu hairi Sagnarabi economist professor Maisnam Iboton Singna Laikhidabana Manipur University Teachers Association Mutan Awaw Fongdorakli Mahak Narang Laikhidabani Masagit Sahi Marputaret Shukre Professor Iboton Manipur University gi Ahanba Dean of Students Welfare Dean of Social Sciences Warami Masung MU gi syndicate amadi Senate ki members su Wairami Professor Maisnam Iboton Laikhidabana Kongnang Thaba University gi Oja Singh Mahiroi Singh amadi staff Singh Nangasi Awaw Fongdopugi Thorma Masuk Pangthokre Paugi Marakta Natenu break amamu NABH Panglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Pizari State asida Ahanba Oina Thyroid Cancer gi Iodine Therapy Haubaga Loinana Cancer Khangdop Naba PET CT Scan Lairaba Hospital ni CMHT PMJOY Card Paiba Amasung Government Employee Singisu Laying Bada Khudong Chaba Pizari Dr. Singna Tumor Board Phamduna Anaba Singi Laying da Chawna Mating Pangli Akupa Marol gi Damak AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Akasvani Imphal gi pau tabiri Pradhan Mantri Narendra Modi na hairi Bharat amasung Oman gi lalol itik ki mifamna laibak ani gi lainari ba marida anaw mayon ama piragani amasung khongjan yangchil halagani Pradhan Mantri nangasi maskata lalol itik ki mifam amada wa ngangki Pradhan Mantri na hai lakadori matamna Bharat amasung Oman gi mari makhatana sumasum chasilakki gani laibak ani gi marakta sahi humputara chupna kutniti gi mari thamlakpadu palladuna Pradhan Mantri na hai laibak ani na punna thabak tawminari basi thajanaba amasung marmapang oibri yumpham oiraga sangutki bani Madugi tungda Pradhan Mantri Narendra Modi gi Ethiopia Jordan amasung Oman laibak ahumgi khongchat loriduna haujik Bharat panglakre haujik sanabagi pau Waikhom Chitradhani dagi Assam Rifles na Civic Action Program gi makhada All Manipur Polo Association ga kucham naduna Imphal gi mapal kangjibung da chatharakpa ani shuba DGAR Men's and Women Polo Tournament lising ani kunmanga ngasi loisin khre tournament asigi nupa gi champion X Polo Club amadi nupi gi champion na Assam Rifles Polo Club na takre X Polo Club wangkhaina Black Watch Polo Club Babu Parabu Panjil manga mari da maithiba pikhi ngarang sanaki ba nupi gi final dana Assam Rifles Polo Club na Chingkhai Hunba Polo Club pu Panjil tare tarukta maithiba pikhi Tournament asi loisinbagi thoromda Rajyapal Ajay Kumar Vala amasung Director General of Assam Rifles na ngasi makok mathang takraba team singda manamathum yenthokhi Tournament asi da nupa gi team 32 amadi nupi gi team manga na punna team 39 na saruk yaduna match nifumari sanakhi Manipur Veteran Cricket Association na sinduna Langthabal Public Ground chathariba kunithoi suba Manipur Veteran Cricket Tournament isingani kunmanga kuntaruki ngasi sanakiba match ta RNEF Mika Mayang Imphal na BSCV Brahmapur Buran chama taramapal da thoikre New Delhi gi Garwal Bhavan da pangthokiba taramathoi suba National Jit Kundo Championship lisingani kunmanga da Manipur na overall runners up position lorakle Championship asida Manipur gi sanaroi singna sanagi takaman kunipal lupa gi takaman mari phangduna punna takamal kuntrani thoi lawba ngamlakle Kiran Aroibada maroyo poi pau amohanna Jawaharlal Nehru Institute of Medical Sciences Jenims na afaba institute ama oirakpada Rajyapal Ajay Kumar Bhala na thagatpa phongdokre Kendra Youth Affairs and Sports Mantri Dr. Manchuk Mandabia na hairi National Sports University sabagi thabak chad marputara manga loishilakle Additional Chief Secretary Anurag Baspai na hairi Skill Development hangat hanbana naharol sing na thabak pibada chawna mateng pangli
हानगी मुख्यमंत्री नोंगथोम बिरेन हाइरी खुनाइद सोथना लेरिब कांगबुसिंग हक इकाई खुमनबग लोनेना कांगलुक मसेलगी मरक्ता नुंगसी चानबगी मरी हेन चसिलहलसी अमसुंग प्रधानमंत्री नरेंद्र मोदी की इथियोपिया जॉर्डान अमसुंग ओमान लेबाक अहमगी खोंगचत लोरेदुना हौजिक भारत पांगलक्रे पाउ लोइजरे।